Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Rajya asida chatakiba Special Intensive Revision gi draft electoral roll ngasi fonglakani Security Force na ngarang thobal amachung Chandel jila digi khuzukhlai kamarum fagale amasung sangsa ki nongzu mifam tha asigi kundagi horgani mifam asi August 12 fawba chathagani Rajya asida tha amachum na chathakiba Special Intensive Revision SIR gi draft electoral roll ngasi fonglagani Chief Electoral Officer Manipur Arun Kumar Sinha na Lamphapata Labor CEO Manipur Office ki conference hall ngasi ayupung taramathoi makhaida draft electoral roll asi fonglagani ningsing bayabadi Rajya asigi jila pumnamakta mari lenhaba boot level officer singna yumthong khuding de chatuna JAC gi me 19 dagi June 19 fawba SIR gi thabak sing pangthokhi tha amachumna SIR gi thabak pangthoklaba matungda ngasi draft electoral roll asi fonglagani draft electoral roll asida kanagumana wakat ningba leiraba sungasi degi paraga JAC gi August Mari fawbada wakal angnabagi matam piri Hari bamiyang wakat sing adu September ani fawwi manungda loshingani masigi matungda aroiba final electoral roll JAC gi September 3 ta fonglagani SIR asi asengba achumba voter sing masak khangdoknaba Election Commission of India gi makhada pangthokpani Thobal jila ja chathakiba SIR gi draft electoral roll district election officers oriba deputy commissioner Yumnam Robita na fonglagani masigi matangda deputy commissioner na hai Akoi Thobal district ki draft application ngasi akoi 5th July 2026 ta SIR ki draft publication je koi phongjarani concern yaro na atuga koi claims and period objection se tang manga ngasi dei horaga August ki tang 9 bho saista any claims and objection akoi chitha hore akoi wat hore ming soire mai pai ming soire natraga sagai banan lale adu akoi yaurak tri kari kino Chitha nanda boloina makse koi si manung tha masigi manung sida claims and objection masa masagi yaro da hana claims and objection to view district level da akoina sigi problem je solve to ngam da darti chief electoral officer Imphal Presents-7.30 da online na dum submit to ya gani Senapati jila gi Karong Mauk Tadubi Vidhan Sabha Kendra Singh draft electoral roll sing fonglagani tha asige madda qualifying date oiraga fongadariba draft electoral roll asi office hour matamda mari lenaba electoral registration officers sing amadi boot level officers sing manakta laklaga yengba yagani security force ngarang thobal amasung Chandel jila degi khusukla kamarum fakle Rajya Police Control Room na thorok porchero amana hai Thobal jila gi Hero Police Station gi manungchangba salungfam uyokching degi Manipur Police na Beretta pistol ani .32 gi pistol ani single barrel nomai ani grenade tarani toy magazine turret amasung nomai maru lisingama janini funi toy faгаtle amromda Chandel jila gi Molcham Police Station gi manung chanba Mombi village area digi ngarang security force na single bore rifle mapan 9mm pistol ani improvised mortar ani stick grenade amasung nomai maru marfutra Mari faгаtle Imphal is amasung West Zilla singi tongan mapam sindagi ngarang Manipur Police na KSHPPWG gi miyo ahum fare Imphal is Zilla gi Manipuri area digina UNLFP gi miyo amashu fare makoi miyam digi namduna sel khaipida chenaba singni hairi amaramda sel tunga mari lenena Senapati Zilla gi khasomda fazinduna thamlamba Assam dagi miyo ani Manipur Police na kanbangam kre Nimit kuntra tareni chatharakpa theater education program ngasi Imphal gi DIPR hall loshilagani thoramasi Manipuri Theater Academy Wangoi Director of Art and Culture Forest Department amasung JDO Wangoi na punisin bani thoram asida Theater for Generation Change haibe hiram da pangthopani ngasi loshin begi thoram da Art and Culture amasung Tourism Mantri KS Loken yauna atemiu kya na saru yagani Chingmorong de leba AV cable sem sakataba leba na Mantrip khute leba 11 kV feeder ngasi ayu pung 9 makhai digi numidang wairam pung manga fawba shutdown togani Mantrip ki feeder asina koliba mafam sing hariba matam asida mai fanglo haina MSP DCL gi chorol aban hairi tabi liba pawasi Akashvani Imphal degini Sangsakin nongzumi fam tha asigi kundegi horgani masi mathang thagi tarom dwe fawo chatagani Parliamentary Affairs Mantri Kiran Rijiju na hai Rashtrapati Draupadi Murmu na ayaba pirakpa degi sangsakin nongzumi fam asi tha asigi kundegi haunanaba hauduna pangthokani social media da thaga power amada Sri Rijiju na hai mepam asigi manungda leba asigi maruibe hiram sing khanene na bagalona na warep kya so lawraba yai
Pradhanmantri Narendra Modi gi numit taruk ni gi leba ahum gi khongchet hayang degi horagani tha asigi taruk degi na nipan fawuna Indonesia da nipan degi na tara fawuna Australia amasung tara degi na tara mathoi fawuna New Zealand de chetkani ma ki leba ahum gi khongchet mang Sri Modi na Bharat amasung leba ahum gi marakta mateng pangnaba yauna tongan bihiram kay matang da wari sanagani Mapan Tharo Mantri Dr. S. Jaishankar Qatar Bahrain Kuwait amasung Oman gi khongchet haying degi horagani ma ki khongchet manungda Dr. Jaishankar na lebak sing adugi ma ki phammana ba amadi atel luchingba kaya gu unagani ngaksel mantralo na thokpo cherol man hai Dr. Jaishankar gi khongchet manungda Bharat amasung lebak sing asigi marakta tengbang pinaba yauna tongan bihiram kaya gi matang da wari sanagani Dr. Jaishankar gi Oman khongchet lorba matungda mahangna tha asigi tara hundoida New York ta chatuna lising ani kunipan kumapan gi oina UN Security Council gi damak varki official campaign hongdokani madugi tungda mahangna ahum suba India EU Trade and Technology Council gi mifum de susaru yagani tha asigi tara mari amasung tara mangadana European Union amasung Belgium gi mapan tharo mantri singa Brussels da unaduna warishana gani Civil Aviation Mantri Ram Mohan Naidu na hairi nongno semdol oba uran scream na varki chatok singi lamda anoba pandup ama hangdok lagani social media da thagapa warol amada Sri Naidu na hai lupa koti lising kuni panchani pani futjang na Pradhanmantri Narendra Modi na hodoki baskim asina tier 2 amasung 3 gi sahar sing da chatok singi lamda hena pakto chokto lagani mang na hai scheme aski makhada anoba aerodrome chama hena amadi helipad chani sangbat lagani masina miyam da ahomba mamal da chatok singi khutong chaba pangalagani Jodhpur Airport ta anoba terminal ama sanga ki bigi matanda paladina Sri Naidu na hai Rajasthan ge Marwar lamdamda malem tagi oiba connectivity ki khudong chaba piduna tourism daloditi amasung sel tungi lamda hena khudong chaba piragani Kendra ki petroleum amasung natural gas mantri Hardip Singh Puri na hairi ethanol asi anoba wakhalon ama natte masi chehi cha kaya degi sinaduna laklabani Rajasthan da pangthokpa thoram amada sharuk yadaduna Sri Puri na hai sarkar na paikhaliba biofuel blending program asida miyam na pirakpa morsing sarkar na taram na oi miyam na pirakpa mukhogi morsing adu thabak to onthok na bo honagani mang na hai ethanol blending gi wakhalon asi bharata mamang da palamba congress sarkar gi matam dagi hokdoki bani ethanol blending gi chada mangadi rajya amasung union territory da linkhatle Morocco amasung France FIFA World Cup lising ni kunteru ki quarter final changre ngarang numidam pung 3 makhai da sanaki ba match amada Morocco na Canada bu panjal ahum snuda aduga ngasi ayu angamba da sanaki ba match amada na France na Paraguay bu panjal amasnuda thoiduna quarter final changkibani ngasi fongba pauche singe maru eba paugi dam hozi Ngangbam Amukhomba leire Amukhomba Ksh.Chitrabhanu Mukhyamantri Yumnam Khemsana Surachanpur Satuna Kshedra MLA Bungjagin Baltigi Lairon Chanba Yaukiba Union Home Minister Amit Shahana Manipuri Matangda High Level Security Meeting Pangthokre Haiba Pausingna ngasi phongba pauchesingi marui paweri Pongna phamda Chief Minister Y Khemsan Surachanpur Satuna Bungjagin Baltigi Lairon Chanba Yaukre haina ahan be headline tori Pawasi Sangai Express Manipuri edition dana Thinglabasu CMna Bungjagin gi Lairon Chanba Yauki Manipur de ing tappa hanjil hanaba punna hotna minasi haina Chief Minister na phongdoki wafam ahan ba headline tori Pawasing asi phongba pause yambada tongan mongda headline tawduna marui pawina phongnari Silchar da palliba gari singda yawa potsing patsil lakle haba paw ama Sangai Express Manipuri da anisob headline tori Hoilan pawda Home Minister Amit Shahana Manipur gi security gi phibam review tawkhre security advisor amasung DGP na chingbana Delhi da hakthengana saruk yakhi Governor Chief Minister Home Minister Commissioner Home Virtual Mota Lok Sabha Bhavandagi Saruk Yaki Haina Ani Soba Headline Tauri Yumnam Khemsana Me Ahum Lising Ani Kulumdoigi Matung da Surachanpur Satpa Ahan Bache Minister Oire Have Pau Amasu Pausi Sida Maru Pau in Phoni Peace Thugai Basing Action Lokalagani Haina Chief Minister Yumnam Khemsana Phongdoki Wapam Ama Sanali Bakta Maru Pau in Phongli Security da Thajabang Amdre Haina Kantu Kunja Singna Irang Horakreba Pau Amasu Pausi Sida Marui Pau in a Phongli People's Chronicle da Chief Minister na Balti ki Lerun Sanbigi Thorum da Saruk Yakre Tungi Aphaba Lambigi Damak Santi Purak Padakar Oi Haina Chief Minister na Phongdoki Wapam Ahan ba headline tori Sangai Express English da Torbung da Amukhana Landarakre Tidim Lambi Thinglagini Haina Loopsing na Phongdoki Wapam Marui Pau in a Phongli Rajapal Ajay Kumar Balana Sababati Wojuna JN Manipur Dance Academy gi Mifam Pangthokre Pau Manipur Melda Marui Pau in a Phongli Chitrabhanu
Thagachari Amukhomba Arabada Maruba Pau Amukhana Raja Sida Chatakiba Special Intensive Revision gi Draft Electoral Roll ngasi Fong Lagani Security Force Angarang Thawal Amasung Chandel Zilla Degi Kuzukula Cameron Fagle Amasung Sangsaki Nongzo Mifam Tasiki Kundagi Horgani Mifamasi Augusta Round the Fabo Chatagani Pau Rizari.